ngasi phongkhiba tongan tongan ba manipuri se phongsing amasum thokhiba thawdo wathok dagi maruoibe I pausing khonga saraga manipur top channel gi maikei gi myamna thamjagi ahanbada Mariupol leiriba Ukraine army sing khulai thadu Napunshi Kanbige haina Russiana khankhre Russian forcing na langoi sanduna leiriba Ukraine gi kha thangwa hitangpom city Mariupol lanthengna Ukraine forcing da Moscow matan numaijing ngasayik pung taruk tagi hauraga makoigi punsi kanjanaba khulai thadoknaba Russiana khankhre Russia gi defense ministry na haiki aikoigi troop singna Mariupol gi urban area do Ukraine force amata lehendre amasum supnagi Ukraine fighters sing apikpa contingents ama city edugi steel works amagi manungda thangja numita lei haikre Russian forcing aduna nationalist battalion singi militant sing amasum foreign mercenary sing adu April 18 English sing ani kungani thoigi Moscow matamna pung taruk tagi nongmai kapal lepnaba amasuma kogi khulai sing adu thadanaba khudong sawa pikre haina statement amada Russian defense ministry na haki makogi khulai sing thadoklaba punama aduda makogi punsi kan bikini haiba guarantee piri amasum defender sing aduna khulai natragana ammunition yaudana ayuk pung 10 dagi still plan adu thadok tuna sakhipi yagani haina Russian defense ministry gi statement aduna haki masigi matang na Kiev tagi khudaki pakhum phangdri Russia gi Black Sea flight ki land jas mako adu lupkhiba matungna Ukraine gi mafam kyara Moscow na long range missile attack sing sathaki thangja numita Russia gi land gi plane sing na Ukraine gi konung Kiev teng repairing factory amada bomb thadaki Belarus tagi paikhalakhiba Russia gi land gi plane sing Poland gamkhai manakta leiba Lviv region missile sing kapthaki amasum Ukraine gi air defense sing na cruise missile mari kapthaki haina Ukraine military na haiki Mariupol Ukraine land mi sing na leinungi tunnel sing amasum bunker sing da lotuna leiriba asawba steel plant ani edugi manungda ama oriba asawba Ilis steel works aduda Reuters ki pawmising thungkhre madu irai numita khudum chankibani haina Moscow na haki haujuk factory edu Ukraine land mi leibigi khudam amata phangdre amasum khoiraba steel amasum kairaba concrete ki amanga ta oikhre misam gi asi waksang kaya marum anakpa street singda tadun leibu ukhi ngarang thangja numit ki oina city edu Ukraine forcing gi personal Lishing mari hena shikre hairi Moscow na Ukraine kunungda makhoi attack sing kan khatkibaga kunung adugi mapanda leiba asobo military plan ama thugai khre haina Russia gi defense minister nga sinumai chunumita phongdokre sohairi ngarang numidang high precision air launched missile singna Kiev region gi Brovary settlement manaki ammunition factory ama thugai duna mangta kan khre haina Russian defense ministry na telegram thoko statement amana hairi masigi mamangi nimit kaya ni romsu Kiev amasum Kiev ki mapan lebe Ukraine gi military plant singa sa Russian attack kaya marum sa thakrena pausna makhatana phongdorak dugme hauji Ukraine amasum Russiani gi marga tholiba conflict se duki mati kan khalak gi mawang mauri duga makha sa tarak poina to pamarui bi pausin khraga myam na pijage myam loi fo miyeng tamine se na su channel sigi mai ke digi myam na thamjari Makasa tharak poina to papaw mana Karnataka social media post ka mari laina irang tholak padigi police officer taragani to shokre miyoi nifu fakhre Karnataka gi Dawa district ki Hubli da social media post ma ga mari laina tholakhibe irang da police officer tara hina aso apanang khre amasum police na singna ba miyoi nifu fagai khreina numaiju numita media report singna hairi police officer taragani to edu ariba Hubli police station na irang hawbising na nungna thajinbadagi sokhibani so hairi Hubli Darwat police commissioner Labu Ram gi matungina miyoy mana muslim singe maramda social media da fazadaba post ama thagalakhiba matungda violence adu thokibani muslim community gi miyoy kyana complaint tawrakpagi matung tarakpada miyoy du police na faki adumeno miyoy du gi mayokta lakholibe action adu miyoy sing adu na pen khide amasu makoina police station adu gi mapanda punsinduna irang sakatki police na irang horiba miyoy sing adu bu betten charge tawki amasum tear gas sejinaduna makhoi bu tanthukna bu zonaki Rabu Ram na makhatana phongdorakhibada violence adu da siena ba miyoy singi mayokta case tar register tawkre haujuk phibam lakshin mangamle thaudo adu gi matang da Hubli city da section 144 sananki section asina irang thokliba mafam adu da miyoy mari natragana masidagi hena punbada athingba thamle
Ramna agency da phongdorakibada irang haubusing aduna nungna tharakpadagi duty taribai khogi officer singi manungda taragani thoi asu open nangki amasu police ki gari kharasu amanga ta thoki asiguma thodok sing amu hana thoktana bai khoina section tharang punamak lakhale irang adu sienaba logi mayuk thabak tawkhiba miyoi sing adu gi mathakta matik chabe action lakhakani hana su phondoki seraksida Karnataka gi chief minister Basapras Bomaina Thaudo Odo organized attack amani haina phongdokre agency na maki warol paladur haidi logi matungina lakadaba khongthang sing ngaibagi muhutta masana achumbani khanjaduna tawningbada tawkiba miyamda akaiba pikiba miyoi singdugi meyokta ikhogi police na akan action lakholakani irang hauhanbada sienaba miyoi khudimak sairak phangani asigumba thawdok singi marumda leiriba organization singna makhatana sigumba irang thugaloidabani amadi logi meyokta oiba thabak tawroidabani haibasi ehakna makhoida khangali Lamen tu henbe sing Karnataka state na lemna tharoi thaudo du da police officer sing manungda ama phibam thina sokre hain state home minister Araga Zananendre na phongduki agency wangang laduna Zananendra na haki madudi thokiba thaudo mangjauna na tharang taroga sataraki beti amani union minister Soba Karan Lazi na agency da haki madudi Karnataka si ing signal laijaba pam steni Aikoina Karnataka bu Kerala West Bengal natragana commissioner gumba state sing ohenma pam di hainasu pausna makhatana phongdoraki loisila poina ten ma paung tanga myam da hapsaramge naga peace process thujina na central emissary any da khongset pangthokadari naga peace process hena khumang saukshin na ba nation im yauna naga group sing wari sanana ba central government ki representative ak misra hayeng north east ki khongset nagaland thungnaragani Nagaland government ki senior official lamana hakibada intelligence bureau gi former special director sina Nagaland da sayola masukna leiduna Nagaland gi minister Nefirio NSN IM gi general secretary muiba yauna tungan Naga national political group singi lusing singa su unaragani Nagaland gi governor oiramba RN Ravi Tamil Nadu gi governor oina satkraba matungda Naga pisto asi maka sathanaba center na AK Misra da sinakibani mamangsai gi September thara central emissary sina Nagaland da laglam ki baduda neda gi convener su wariba Assam gi minister Himanta Biswa Sharma ku unaduna pisto asi hena thujina na bu wari sanakibani amoramda naga peace process asi hena thujil hana na Nagaland gi minister Nefirio deputy minister Yantungo Pato United Democratic Alliance ki chairman TR Zelia Ngamasum Nauna Rajya Sabha gi member oina khalaba as Panjo Konjak na lakador bi yum sekisha numena sida New Delhi da Prime Minister Narendra Modi amasum Union Home Minister Amit Shah gu unaduna wari sanagani Nagaland gi minister Nefirio na negotiating party sing the issue asi athupa matamda loishina na badabi tawraduna karigam warishin purapa ngamdrabdi naga political issue asi gi matang matawkramna takshin gada gi haibiga athuba matamda people's mandate lawragani so hari Naga political issue asi matang hokiba sai inglising amaga satruka humfuga marida Nagaland assembly na warep kun gatre lawba laikre aduma po haribu warep singa dugi manungda ama phawba thabu oina pangthokpa laikre state adura emergency singi activity asi makhatana sangthana leiba tarabani tungda horakliba naharol sing topam khangdaba mong amate leiragani hainasu phongdorakli hainasu pausina makhatana phongdorakli aduga hojiko ina di myam pausi matang sa lusinjarage amasum pathoksa gi bisida soikiba langkiba kaya yarosu myam ngakpigani amasum matam gi ba maruibi ipausing myam da lepalaituna update pizara kainasu channel sigi mekedigi myam da thamjari and hojiko ina di myam matang sa kainarsi and thank you